ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯦꯟꯊꯣꯛꯄ ꯍꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯄꯣꯛꯅꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯐꯕ ꯇꯧꯔꯛꯄꯗ ꯅꯝꯊꯒꯦ ꯈꯟꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯑꯣꯏꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯕꯗ ꯀꯅꯥꯅ ꯀꯔꯤꯒꯤ ꯅꯝꯊꯒꯗꯧꯔꯤ? ꯃꯂꯥꯒꯤ ꯏꯃꯨꯡ ꯑꯁꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ, ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯂꯥꯅꯤ꯫ ꯃꯁꯛꯅꯤ, ꯃꯑꯣꯡꯅꯤ, ꯂꯝꯆꯠꯅꯤ, ꯁꯥꯖꯠꯅꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ꯫ ꯈꯨꯜ ꯑꯁꯤꯗ ꯃꯂꯥꯕꯨ ꯂꯨꯝꯕ ꯂꯥꯛꯇꯕ ꯄꯥꯈꯪ ꯌꯥꯎꯗ꯭ꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯣꯝꯕ ꯂꯝꯕꯤꯗ ꯂꯥꯛꯏ꯫ ꯈꯣꯝꯕꯅ, "ꯇꯥꯎ, ꯏꯕꯥꯏꯅꯤꯅ ꯏꯆꯦ ꯃꯂꯥ ꯂꯨꯝꯕ ꯂꯥꯛꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯆꯩ ꯆꯥꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ꯫ ꯃꯥꯒꯤ ꯃꯄꯥ ꯌꯣꯡꯖꯥꯎ ꯑꯃꯨꯕ ꯃꯥꯟꯕꯗꯣ ꯑꯗꯨꯅ ꯊꯣꯡꯒꯥꯜꯗꯨꯗ ꯁꯪꯂꯒ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ꯫ ꯏꯁ, ꯑꯗꯨꯃꯥꯏꯅꯒ ꯁꯪꯉ ꯂꯩꯔꯝꯃꯗꯤ ꯅꯨꯡ ꯊꯣꯝꯖꯤꯜꯂꯝꯗꯧꯅꯦꯗꯤ꯫ ꯅꯠꯇꯦ, ꯃꯆꯥꯅꯨꯄꯤꯅꯦꯅ ꯃꯁꯛ ꯐꯖꯕꯤ ꯄꯣꯛꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯄ ꯅꯨꯄꯥꯈꯩꯗꯒ ꯇꯥꯟꯅ ꯇꯥꯟꯅ ꯐꯨꯔꯗꯅꯕ꯫ ꯆꯍꯤ ꯍꯦꯟꯗꯣꯛꯈꯤꯗꯅ ꯑꯔꯤꯕꯤ ꯑꯣꯜꯂꯒ ꯂꯩꯍꯧꯅꯤꯗꯤ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨ ꯏꯇꯥꯎ ꯌꯥꯏꯐꯕ, ꯅꯪꯗꯤ ꯅꯁꯛꯁꯨ ꯐꯖꯩ꯫ ꯏꯆꯦ ꯃꯂꯥ ꯂꯨꯝꯕꯁꯦ ꯌꯥꯎꯗꯕꯅꯗꯤ ꯐꯔꯝꯅꯤ꯫ ꯍꯥꯏꯗꯤ ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯗꯅ꯫ ꯆꯠꯂꯍꯦ! ꯑꯩꯅ ꯄꯥꯝꯕꯁꯨ ꯑꯝꯇ ꯌꯥꯎꯗꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗ ꯃꯣꯏꯅ ꯇꯥꯟꯅꯔꯒ ꯑꯩꯅ ꯌꯥ ꯇꯥꯔꯦꯅꯦ꯫ ꯃꯁꯛꯁꯤꯡꯅꯦꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ꯫ ꯀꯣꯝꯄꯥꯛ ꯃꯥꯟꯕ ꯈꯔ ꯌꯥꯎ, ꯇꯦꯛꯁꯤ ꯃꯥꯟꯕ ꯈꯔ ꯌꯥꯎ, ꯑꯁ, ꯑꯩ ꯉꯝꯃꯣꯏꯗ꯫ ꯅꯪ ꯈꯜꯂꯤꯁꯦ ꯑꯗꯨꯗꯤ ꯏꯆꯦ ꯃꯂꯥꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯤꯅꯤꯅꯦ, ꯍꯥ? ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯤꯡꯕꯁꯦ ꯂꯣꯏ ꯊꯨꯒꯥꯏꯔꯦ ꯈꯜꯂꯤꯅꯦꯕ ꯅꯪꯅ? ꯑꯗꯨꯒꯗꯤ ꯈꯪꯗꯦꯍꯦ, ꯅꯣꯏꯁꯨ ꯂꯥꯏꯕꯛ ꯌꯦꯡꯉꯨ ꯀꯩꯅꯣ꯫ ꯑꯩꯗꯤꯀꯣ ꯉꯁꯤ ꯊꯦꯡꯅꯔꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯁꯤꯅꯤ꯫ ꯌꯥꯔꯛꯄꯁꯨ ꯀꯅꯥ ꯈꯪꯕꯅꯣ? ꯍꯥꯏꯗꯤ ꯑꯩꯗꯤ ꯁꯛ ꯐꯖꯕꯅꯤꯅ꯫ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯁꯤꯕꯣꯏꯕꯨ ꯈꯣꯡꯕꯥꯟꯁꯤꯗ ꯅꯝꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯑꯝꯃꯁꯤꯔꯅꯦ꯫ ꯑꯦ, ꯑꯥꯗ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯤꯁꯦ ꯏꯆꯦ ꯃꯂꯥ ꯅꯠꯇ꯭ꯔꯣ? ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯃꯁꯨ ꯂꯦꯞꯄꯤꯅꯦ꯫ ꯃꯥꯏ ꯈꯪꯅꯕ ꯑꯣꯏꯖꯥꯠꯂꯥ? ꯑꯁ, ꯑꯩꯒꯤ ꯍꯧꯅꯕꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯀꯗꯧꯔꯦ꯫ ꯏꯇꯥ ꯈꯣꯝꯕ, ꯑꯁꯤ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯅꯣꯃꯤ? ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯔꯤꯒꯦ? ꯑꯩꯉꯣꯟꯗꯁꯨ ꯃꯪꯉꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯁꯨ ꯈꯪꯗꯦ, ꯅꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯕꯨ ꯆꯪꯂꯒ ꯍꯦꯛꯇ ꯍꯪꯉꯨꯁꯤꯔꯅꯦ? ꯇꯜꯂꯤꯅꯦ ꯑꯗꯨꯁꯨ꯫ ꯅꯨꯄꯥꯁꯦ ꯃꯁꯥ ꯌꯥꯝ ꯐꯩꯌꯦꯕ꯫ ꯑꯩꯅ ꯑꯐꯥꯎ ꯁꯥꯔꯒ ꯆꯪꯁꯤꯜꯂꯨꯔꯒ ꯄꯥꯏꯔ ꯂꯪꯊꯣꯛꯔꯗꯤ ꯅꯪꯅꯁꯨ ꯑꯣꯛꯄꯤꯔꯣꯏ꯫ ꯆꯥꯏꯗ ꯑꯣꯟꯊꯣꯛꯅ꯫ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯁꯦ꯫ ꯅꯨꯄꯥꯁꯦ ꯆꯠꯈꯤꯕ ꯉꯥꯏꯔꯒ ꯀꯣꯟꯅ ꯇꯞꯅ ꯏꯆꯦ ꯃꯂꯥꯗ ꯍꯪꯁꯦꯕ꯫ ꯅꯨꯄꯤꯗꯧꯅ ꯄ꯭ꯔꯤꯡ ꯄ꯭ꯔꯤꯡꯒ ꯆꯣꯡꯉꯛꯀꯅꯣ꯫ ꯀꯩꯀꯩꯅꯣ ꯌꯥꯝ ꯃꯥꯜꯂꯤ꯫ ꯁꯣꯝꯗ ꯃꯥꯂꯥ ꯄꯥꯏꯈꯣꯝꯕꯒ ꯊꯣꯡꯒꯥꯜ ꯑꯗꯨ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯗꯨ ꯏꯆꯦ ꯃꯂꯥ, ꯅꯪꯁꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦꯀꯣ? ꯏꯅꯦꯅ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯔꯣꯅ ꯐꯥꯒꯤꯐꯥꯎ ꯇꯧꯔꯕꯅꯤ꯫ ꯅꯁꯛ ꯍꯥꯏꯔꯦ ꯊꯤꯕꯁꯨ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯕꯗꯨꯕꯨ ꯅꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ? ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯪꯁꯨ ꯑꯃꯨꯛ? ꯏꯃꯥꯒ ꯆꯞ ꯃꯥꯟꯅꯖꯕꯅꯤ꯫ ꯅꯨꯄꯥꯕꯨ ꯀꯩꯅꯣ ꯀꯣꯏꯅꯤꯡꯕ ꯃꯇꯝꯗ ꯀꯣꯏꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯏꯅꯤꯡꯗ꯭ꯔꯤ ꯈꯪꯉꯕꯣ? ꯑꯗꯣ ꯅꯪ ꯌꯨꯝ ꯌꯧꯕꯗ ꯊꯦꯡꯉꯅꯤ, ꯆꯠꯂꯣ꯫ ꯍꯣꯏ ꯆꯠꯂꯒꯦ꯫ ꯑꯗꯣ ꯏꯅꯦꯒ ꯄꯨꯟꯅ ꯑꯩꯈꯣꯏꯗꯁꯨ ꯅꯣꯡꯃ ꯂꯥꯛꯎꯀꯣ꯫ ꯑꯩꯈꯣꯏ ꯃꯥꯗꯣ ꯌꯥꯝ ꯁꯥꯎꯕꯅꯦ, ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯅ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯏꯆꯦꯁꯨ ꯆꯪꯍꯧꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯦꯀꯣ꯫ ꯌꯥꯏꯐꯕꯅ, ꯑꯦ, ꯅꯨꯄꯥꯁꯤ ꯆꯠꯈ꯭ꯔꯦꯅꯦ꯫ ꯏꯇꯥ ꯈꯣꯝꯕ, ꯂꯥꯎꯍꯦ꯫ ꯏꯆꯦ ꯃꯂꯥ! ꯀꯔꯤ ꯍꯥꯏꯒꯦ? ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯁꯥ ꯐꯕ ꯅꯨꯄꯥꯗꯣ ꯅꯪꯒ ꯀꯣꯏꯅꯩꯔꯣ? ꯑꯁ, ꯆꯠꯊꯣꯛꯑꯦ꯫ ꯏꯅꯥꯎ ꯅꯨꯄꯥꯅꯤ, ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯅꯥꯎꯄꯤꯒꯤ ꯃꯆꯥꯅꯤ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯗꯤ ꯐꯩ꯫ ꯑꯗꯣ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯃꯁꯛꯁꯤꯒ꯫ ꯑꯩ ꯀꯧꯔꯛꯏꯗꯣ ꯁꯤ ꯍꯪꯅꯕ꯭ꯔꯣ? ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯂꯩꯍꯧꯔꯣ, ꯆꯪꯉꯒꯦ꯫ ꯌꯥꯏꯐꯕꯅ, ꯉꯥꯏꯈꯨꯋꯣ, ꯀꯩꯅꯣꯝ ꯍꯪꯒꯦ ꯇꯧꯔꯒ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ꯫ ꯑꯉꯥꯡ ꯀꯥꯏꯅꯣꯝ ꯇꯧꯁꯤꯜꯂꯛꯏ꯫ ꯏꯁ, ꯅꯪꯕꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯗꯤ ꯑꯍꯜꯅꯤ ꯍꯥꯏꯒꯦꯔꯣ? ꯈꯣꯝꯕꯅ, ꯍꯦꯔꯥ, ꯑꯗꯨꯁꯨ ꯍꯦꯟꯃꯜꯂꯤꯗ꯫ ꯏꯇꯥꯎ ꯌꯥꯏꯐꯕ ꯏꯕꯥꯅꯤꯗꯒꯤ ꯆꯍꯤ ꯑꯃꯅꯤ ꯈꯛꯍꯜꯂꯒ ꯌꯥꯝ ꯑꯍꯟꯒꯁꯨ ꯁꯥꯔꯤ, ꯅꯠꯇ꯭ꯔ ꯏꯇꯥꯎ? ꯃꯥꯅꯤ꯫ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ, ꯑꯁꯦꯡꯕꯁꯨ ꯑꯁꯦꯡꯕꯅꯤ꯫ ꯏꯆꯦ ꯃꯂꯥ, ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯤꯕ꯫ ꯌꯦꯡꯉꯨ, ꯏꯇꯥꯎ ꯈꯣꯝꯕꯁꯤꯁꯨ ꯏꯆꯦ ꯃꯂꯥ ꯂꯨꯝꯗꯣꯏꯅꯤꯅ ꯑꯗꯨꯝ ꯂꯥꯛꯏꯅꯤ ꯃꯥꯁꯨ꯫ ꯃꯁꯛꯁꯤꯒ ꯏꯊꯤ ꯊꯤꯈꯩ꯫ ꯑꯗꯨꯅ ꯑꯩꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯁꯤ꯫ ꯑꯦ, ꯑꯗꯨꯔꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯥꯏꯗꯣ? ꯏꯕꯨꯡꯉꯣ, ꯅꯁꯝꯒꯥꯗꯣ ꯐꯖꯅ ꯑꯝꯇ ꯍꯥꯠꯄ ꯍꯩꯀꯣ꯫ ꯁꯛꯇꯥꯁꯤꯒ ꯅꯨꯡꯁꯤꯅꯁꯤ ꯀꯥꯏꯅ꯫ ꯍꯦ, ꯑꯩꯁꯦ ꯂꯩꯀꯥꯏꯒꯤ ꯅꯆꯦꯅꯤꯅꯦ, ꯈꯪꯂꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯂꯥ ꯅꯣꯛꯂꯒ ꯆꯪꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯗꯨ ꯃꯆꯤꯟ ꯐꯩꯗꯣꯛꯂꯒ ꯁꯥꯎꯔꯞ ꯇꯧꯏ꯫ ꯑꯗꯨꯒ ꯈꯣꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯇꯨꯝꯅ ꯄꯣꯞ ꯂꯥꯎꯅ ꯁꯨꯏ꯫ ꯈꯣꯝꯕꯅ, ꯑꯌꯣ! ꯀꯩꯅꯣ ꯌꯥꯏꯐꯕ,
ꯃꯤ ꯂꯦꯡꯖꯨꯝꯁꯤꯗ ꯈꯨꯇꯨꯝ ꯁꯨꯔꯛꯏꯗꯨꯕ ꯅꯨꯄꯤꯗꯧꯅ ꯃꯁꯤꯡꯒꯁꯨ ꯐꯩꯗꯦꯛꯂꯒ ꯂꯩꯔꯤ ꯏꯕꯣ ꯍꯩꯅꯗꯦꯀꯣ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕꯒꯤ ꯑꯋꯥꯕ ꯏꯀꯥꯏꯕꯁꯦ ꯉꯁꯤꯗ ꯈꯪꯉꯦ ꯏꯇꯥꯎꯀꯣꯝꯕ ꯅꯪꯁꯨ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯏꯀꯥꯏꯕ ꯐꯥꯎꯕ꯭ꯔꯣ ꯅꯪꯗꯤ ꯅꯁꯛ ꯊꯤꯕꯅꯤꯅ ꯅꯨꯄꯤꯗ ꯍꯥꯏꯔꯨꯕ ꯑꯝꯇ ꯌꯥꯔꯛꯇꯦ ꯍꯥꯏꯗꯣ ꯀꯩ ꯆꯥꯅꯔꯤꯒꯦ ꯏꯇꯥꯎ ꯅꯪꯅ ꯈꯔ ꯀꯨꯆꯨ ꯉꯧꯈꯤꯕꯗꯨꯗ ꯅꯪꯅ ꯈꯜꯂꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯁꯤꯅꯤꯅꯦ ꯐꯖꯕ ꯁꯥꯃꯟꯗꯅꯅꯤ ꯏꯆꯦꯝꯕꯂꯥꯅ ꯊꯑꯣꯏꯕꯤꯗ꯭ꯔꯤꯗꯣ ꯆꯪꯈ꯭ꯔꯤꯗꯨꯅ ꯃꯁꯛꯁꯤꯒ ꯁꯥꯕ ꯂꯣꯏꯗꯕ ꯃꯥꯟꯕꯁꯤꯗꯤ ꯂꯩꯔꯣ ꯆꯠꯂꯦ ꯑꯦ ꯉꯥꯏꯈꯣꯅꯦ ꯆꯠꯃꯤꯟꯅꯁꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯗꯨꯝ ꯁꯥꯎꯏꯗꯣ ꯀꯩꯒꯤꯅꯣ ꯊꯤꯕꯨ ꯊꯤ ꯍꯥꯏꯕꯅꯤ ꯇꯜꯂꯦ ꯅꯪꯁꯤꯗꯤ ꯌꯥꯝ ꯁꯥꯎꯒꯠꯂꯤ ꯌꯥꯏꯐꯕ ꯅꯪ ꯉꯁꯤ ꯑꯩꯅ ꯏ ꯀꯥꯔꯛꯇꯅꯕ ꯍꯥꯠꯇꯣꯛꯄ ꯁꯣꯏꯔꯣꯏ ꯋꯥꯗꯣ ꯉꯥꯡꯉꯛꯇ꯭ꯔꯁꯨ ꯇꯨꯃꯤꯟ ꯆꯠꯂꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯕ ꯈꯣꯝꯕꯗꯣ ꯌꯥꯏꯐꯕꯗ ꯃꯃꯤꯠꯇꯨ ꯑꯔꯩꯀꯩ ꯁꯪꯇꯣꯛꯂꯒ ꯐꯩꯅ ꯌꯦꯡꯂꯛꯏ ꯌꯥꯏꯐꯕꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯌꯦꯡꯉꯛꯀꯅꯨ ꯀꯤ ꯅꯁꯛꯇꯣ ꯅꯃꯤꯠꯀꯤ ꯑꯉꯧꯕ ꯁꯔꯨꯛꯇꯣ ꯑꯗꯨ ꯉꯥꯛꯇ ꯎꯏꯌꯦꯕ ꯑꯗꯣ ꯍꯣꯔꯦꯟꯅꯦ ꯅꯣꯏꯗꯤ ꯂꯣꯏꯕ ꯉꯥꯅꯨ ꯂꯥꯕ ꯐꯖꯕꯗꯣ ꯊꯣꯡꯗꯣꯛꯑꯁꯤ ꯆꯠꯂꯦ ꯃꯤꯅ ꯃꯆꯤꯟꯖꯥꯛ ꯊꯥꯛꯇꯅ ꯐꯖꯅ ꯂꯣꯏꯔꯤꯗꯨꯕꯨ ꯊꯣꯡꯅꯁꯤ ꯀꯥꯏ ꯉꯝꯃꯣꯏ ꯀꯅꯥꯒꯤꯗꯅꯣꯃ ꯂꯩꯔ ꯆꯥꯎꯁꯨ ꯐꯔꯦ ꯀꯩꯅꯣ ꯉꯥꯅꯨꯗꯣ ꯐꯅꯌꯥꯝ ꯆꯥꯎꯕꯗꯨꯗ ꯁꯨꯝ ꯆꯥꯊꯣꯛꯂꯁꯤꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯣꯛꯑꯦ ꯀꯩꯅꯣ ꯑꯅꯤꯗꯨ ꯈꯠꯅꯗꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯃꯥꯂꯥ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯐꯅꯦꯛ ꯑꯍꯟꯕꯁꯤꯡꯗꯨ ꯌꯦꯡꯂꯤ ꯃꯃꯥꯅ ꯆꯪꯂꯛꯂꯒ ꯇꯞꯅ ꯋꯥ ꯍꯪꯂꯛꯏ ꯕꯦꯝꯃ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯪꯕꯨ ꯃꯇꯝ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯌꯣ ꯏꯃꯥ ꯏꯃꯥꯅ ꯍꯥꯏꯗꯣꯔꯤ ꯋꯥꯁꯦ ꯅꯪꯅ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯣꯏ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨꯅꯦ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯂꯒ ꯈꯨꯝꯂꯧꯀꯣ ꯅꯈꯣꯏ ꯄꯥꯕꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯔꯁꯤꯗꯣ ꯑꯁ ꯑꯩ ꯉꯝꯃꯣꯏꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜꯒꯅꯦ ꯅꯣꯡꯃꯇ ꯈꯟꯖꯗ꯭ꯔꯤ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯑꯗꯨꯒ ꯋꯥꯈꯜꯗꯨ ꯂꯥꯛꯂꯀꯥꯟꯗ ꯍꯣꯡꯕꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯁꯅꯤ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯤꯡꯉꯣꯜ ꯅꯪꯅ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯁꯤꯜꯂꯕꯗꯤ ꯑꯔꯤꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯈꯪꯉꯤꯗꯅ ꯑꯗꯨ ꯐꯪꯗꯧꯔꯤꯕ ꯑꯗꯩ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯍꯜꯈꯩꯅꯁꯨ ꯅꯪꯁꯤ ꯍꯦꯛ ꯎꯕꯒꯅꯦ ꯂꯛꯅꯕ ꯍꯧꯔꯛꯂꯅꯤ ꯂꯛꯅꯅꯤꯡꯈꯩ ꯂꯛꯅꯁꯅꯨ ꯀꯩꯁꯨꯝ ꯈꯟꯕꯤꯗꯦ ꯂꯩꯁꯥꯕꯤꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯨꯍꯣꯡꯕꯒ ꯉꯝꯖꯔꯣꯏ ꯑꯩ ꯏꯃꯥꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯑꯩ ꯐꯤ ꯑꯝꯇ ꯈꯟꯈꯤꯒꯦ ꯍꯣꯔꯦꯟ ꯏꯇꯥꯁꯤꯡꯒ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯇꯣꯏꯅꯤ ꯇꯧ ꯅꯪ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯈꯨꯃꯤꯠ ꯊꯣꯛ ꯍꯥꯏꯗꯅꯅꯦ ꯂꯛꯅꯔꯛꯇꯧ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯈꯪꯂꯦꯗꯅ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯕ ꯐꯥꯎꯕ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯗꯨꯅꯤ ꯂꯩꯀꯥꯏꯒꯤ ꯈꯨꯜꯒꯤ ꯅꯨꯄꯥ ꯄꯥꯈꯪ ꯃꯆꯥ ꯈꯔꯅ ꯊꯣꯡꯒꯥꯜꯁꯤ ꯂꯥꯛꯂꯅꯤ ꯍꯌꯦꯡ ꯈꯣꯏꯅ ꯉꯪꯕꯗꯧꯅ ꯉꯨꯔꯨꯡ ꯊꯣꯡꯒꯥꯜꯁꯤꯗ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯌꯥꯎꯕꯁꯨ ꯅꯠꯇꯕ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗꯣ ꯊꯣꯛꯈ꯭ꯔꯦ ꯃꯂꯥ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤ ꯋꯥꯗꯨ ꯀꯩꯁꯨ ꯈꯟꯖꯤꯟꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯐꯅꯦꯛ ꯐꯨꯔꯤꯠꯁꯤꯡꯗꯨ ꯊꯥꯡꯒꯠꯇꯅ ꯆꯥꯅꯕ ꯈꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯂꯥ ꯍꯣꯏꯗ ꯃꯇꯥ ꯂꯩꯍꯥꯎꯗꯨ ꯃꯇꯥ ꯈꯔꯒ ꯂꯥꯛꯏ ꯂꯩꯍꯥꯎꯅ ꯏꯇꯥ ꯃꯂꯥ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯑꯣ ꯇꯥꯔꯦ ꯍꯩꯃ ꯅꯣꯏ ꯂꯣꯏꯅ ꯂꯥꯛꯏꯗꯅ ꯑꯩꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯎ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯟꯁꯤꯜꯂꯒ ꯊꯝꯃꯨꯔꯁꯤ ꯃꯇꯥ ꯑꯃꯅ ꯑꯕꯣꯛꯀꯗꯣ ꯁꯤꯡꯖꯨ ꯄꯤꯐꯝꯒ ꯈꯪꯗꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯁꯤꯟꯕꯗ ꯃꯈꯣꯏꯁꯤꯡꯗꯨ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯏ ꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯃꯆꯤꯟꯗ ꯁꯤꯡꯖꯨ ꯌꯣꯟꯕ ꯑꯕꯣꯛ ꯑꯗꯨꯒꯤ ꯄꯣꯠꯐꯝꯗꯨ ꯌꯧꯔꯤ ꯂꯩꯍꯥꯎꯅ ꯑꯕꯣꯛ ꯁꯤꯡꯖꯨ ꯕꯣꯔꯥꯗꯣ ꯈꯔ ꯌꯥꯝꯅ ꯄꯤꯕꯤꯔꯣ ꯉꯁꯤꯗꯤ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯔꯩꯈꯩ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯗꯧꯅꯤ ꯃꯁꯛ ꯐꯖꯕꯤ ꯏꯁꯨꯁꯤꯡꯅ ꯍꯥꯏꯔꯕꯅꯤꯅ ꯑꯕꯣꯛꯅ ꯍꯧꯔꯤꯕ ꯕꯣꯔꯥꯒꯁꯦ ꯂꯣꯏꯅ ꯍꯦꯛ ꯆꯥꯊꯣꯛ ꯁꯤꯡꯖꯨꯒꯁꯦ ꯂꯣꯏꯅ ꯍꯥꯞꯂꯛꯂꯒꯦꯁꯤ ꯃꯂꯥꯅ ꯑꯕꯣꯛ ꯕꯣꯔꯥꯗꯣ ꯁꯤꯈꯩꯁꯤꯅ ꯀꯣꯟꯅꯔꯣꯏꯌꯦ ꯈꯔꯒꯁꯨ ꯍꯧꯕꯤꯔꯣ ꯉꯁꯤꯗꯤ ꯏꯇꯥꯈꯩꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥꯁꯦ ꯑꯩꯅ ꯂꯣꯏ ꯀꯣꯡꯗꯣꯏꯅꯤ ꯃꯇꯥ ꯑꯃꯅ ꯏꯇꯥ ꯃꯂꯥꯅ ꯀꯣꯡꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯛꯇꯅ ꯆꯥꯊꯣꯛꯍꯧꯔꯁꯤ ꯁꯤ ꯕꯣꯔꯥ ꯍꯥꯞꯄꯒꯦ ꯁꯤ ꯍꯥꯟꯅ ꯆꯥꯈꯣꯀꯣ ꯁꯤꯡꯖꯨꯒꯁꯦ ꯅꯣꯏ ꯑꯗꯨꯝ ꯇꯣꯠꯂꯣ ꯑꯕꯣꯛ ꯕꯣꯔꯥ ꯈꯔ ꯊꯤꯠꯂꯒꯅꯦ ꯍꯧꯕꯤꯔꯛꯀꯦ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯁꯤꯡꯖꯨꯗꯨ ꯇꯣꯠꯂꯒ ꯆꯥꯕ ꯍꯧꯔꯤ ꯁꯣꯝꯗ ꯂꯝꯕꯤꯗ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯄꯥꯈꯪ ꯈꯔꯁꯨ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯃꯂꯥꯈꯣꯏꯅ ꯁꯤꯡꯖꯨ ꯆꯥꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯅꯥꯛꯇ ꯆꯪꯂꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯣꯝꯕ ꯈꯣꯏꯒꯤ ꯀꯥꯡꯕꯨ ꯈꯔꯅ ꯈꯥꯝꯂꯛꯏ ꯈꯣꯝꯕꯅ ꯑꯣꯏ ꯅꯣꯏꯗꯤ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯁꯣꯝꯗ ꯂꯥꯎꯅꯦ ꯀꯥꯏꯗ ꯆꯠꯀꯦꯗꯣꯏꯗꯣ ꯄꯥꯈꯪ ꯑꯃꯅ ꯁꯛꯇ ꯑꯁꯤꯒ ꯈꯣꯟꯗꯥꯁꯤꯒ ꯑꯗꯨꯝꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯀꯩꯅꯣ ꯅꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤ ꯃꯥꯟꯗ꯭ꯔꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯀꯩꯅꯣ ꯌꯥꯏꯐꯕꯅ ꯍꯥꯎꯇ꯭ꯔꯦꯍꯦ ꯍꯣꯏ
ꯁꯛ ꯑꯗꯨ ꯌꯥꯝ ꯀꯥꯛꯄ ꯁꯥꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥ ꯃꯂꯥꯂꯣꯝꯕ ꯂꯥꯏꯔꯣ ꯅꯣꯏꯒꯤꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯄꯥꯈꯪ ꯑꯃꯅ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕ ꯍꯟꯗꯣꯏꯕ ꯑꯁꯨꯛ ꯂꯝ ꯂꯥꯛꯏꯁꯦ ꯅꯪꯒꯨꯝꯕ ꯑꯉꯥꯡ ꯄꯦꯇꯋꯥ ꯑꯃꯅ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯟꯗꯧ ꯃꯥꯟꯕ꯭ꯔꯣ ꯌꯥꯏꯐꯕꯅ ꯑꯁ ꯑꯩꯅ ꯑꯍꯜ ꯁꯥꯒꯦ ꯇꯧꯔꯒ ꯈꯪꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯏꯇꯥꯎꯈꯣꯝꯕ ꯅꯪꯁꯨ ꯈꯔ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯑꯩꯗꯤ ꯁꯨꯝ ꯍꯥꯏꯂ ꯊꯝꯃꯤ ꯋꯥꯅꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯃꯣꯏꯁꯤꯡꯁꯤꯗꯤ ꯃꯁꯥꯁꯨ ꯂꯣꯏꯅ ꯐꯩ ꯑꯍꯜꯁꯨ ꯃꯥꯜꯂꯦ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯇꯜꯂꯤ ꯋꯥꯏꯕ ꯁꯛ ꯐꯖꯕ ꯑꯩꯈꯣꯏ ꯇꯧ ꯌꯥꯏꯐꯕꯅ ꯑꯗꯨꯝ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯄꯥꯈꯪ ꯑꯃꯅ ꯑꯉꯥꯡꯁꯤꯡ ꯆꯠꯂꯣ ꯅꯌꯨꯝꯗꯅꯦ ꯁꯪꯒꯣꯝ ꯊꯛꯂꯒ ꯂꯩꯔꯁꯨ ꯀꯣ ꯁꯛꯁꯤꯡꯁꯤꯒ ꯃꯂꯥꯂꯨꯝꯕ ꯂꯥꯛꯄ ꯑꯣꯏꯗꯤ ꯍꯠꯂꯨ ꯀꯥꯏꯅ ꯈꯨꯅꯝꯁꯤ ꯁꯦꯠꯆꯤꯜꯂꯛꯑꯗꯤꯕ ꯉꯥꯎꯔ ꯇꯥꯅꯤ ꯌꯥꯏꯐꯕꯅ ꯍꯦꯔꯥ ꯑꯐꯥꯎꯗꯤ ꯌꯥꯝ ꯁꯥꯟꯅꯔꯨꯁꯤꯗ ꯏꯆꯦ ꯃꯂꯥꯁꯦ ꯅꯣꯏꯅ ꯑꯝꯇ ꯀꯣꯏꯕ ꯌꯥꯔꯣꯏ ꯑꯩꯅ ꯀꯣꯏꯗꯣꯏꯅꯤ ꯅꯣꯏꯗꯁꯨ ꯑꯝꯇꯁꯨ ꯌꯥꯕꯤꯔꯣꯏ ꯄꯥꯈꯪ ꯑꯃꯅ ꯆꯠꯂꯣꯍꯦ ꯁꯥꯏꯗ ꯏꯇꯥꯎꯁꯤ ꯃꯁꯤꯒ ꯑꯉꯥꯡꯈꯩꯁꯤꯒ ꯃꯥꯟꯅꯔꯒꯅꯦ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯂꯥꯛꯑꯣ ꯑꯗꯨꯏ ꯁꯔꯨꯛ ꯃꯂꯥꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯁꯤ ꯌꯥꯏꯐꯕꯅ ꯆꯪꯈꯤꯗꯧꯔꯦꯅꯦ ꯑꯩꯅ ꯆꯪꯕ ꯌꯥꯔꯣꯏ ꯁꯤ ꯐꯥꯒꯤꯔꯣ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯌꯥꯏꯐꯕꯗꯨ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯒ ꯃꯈꯨꯠꯀꯥꯗꯨ ꯇꯤꯡꯊꯣꯛꯂꯒ ꯂꯝꯕꯤ ꯊꯠꯂꯤ ꯈꯣꯝꯕꯅ ꯏꯇꯥꯎꯁꯤꯡ ꯑꯁꯤꯒꯤ ꯌꯥꯏꯐꯕꯁꯤꯒꯤ ꯃꯤꯆꯪ ꯆꯪꯉꯣꯏꯁꯤꯀꯣ ꯐꯖꯕ ꯌꯥꯝ ꯁꯥꯕꯅꯤ ꯁꯤ ꯐꯨꯔꯁꯨ ꯈꯥꯝꯃꯣꯏꯁꯤ ꯑꯇꯩꯗꯨꯅ ꯍꯣꯏ ꯏꯇꯥꯎꯈꯣꯝꯕ ꯄꯥꯈꯪ ꯑꯃꯅ ꯍꯣꯏ ꯂꯝꯕꯤꯒꯁꯨ ꯊꯠꯄꯤꯒꯦ ꯇꯧꯏꯅꯦ ꯍꯟꯗꯣꯛ ꯆꯠꯂꯣ ꯐꯤꯕꯝꯗꯨꯒ ꯂꯥꯛꯇꯅ inbada subjectꯅ ꯇꯥꯅꯤ ꯎꯁꯤꯠꯇꯕꯒꯤ ꯇꯧꯏ ꯅꯁꯛꯁꯤꯡꯗꯨꯒ ꯍꯤꯡꯆꯥꯕ ꯂꯣꯏ ꯃꯥꯜꯂꯦ ꯑꯗꯨꯏ ꯐꯤꯕꯝꯗꯨꯗ ꯏꯆꯦ ꯃꯂꯥ ꯀꯣꯏꯅꯤ ꯀꯥꯏ ꯂꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯃꯁꯤ ꯋꯥꯌꯨ ꯉꯥꯡꯉꯤꯅꯤ ꯃꯁꯦ ꯃꯃꯥꯏꯁꯤꯗ ꯀꯤꯟꯅ ꯆꯧꯕ ꯍꯦꯛ ꯊꯤꯟꯖꯤꯟꯕꯨ ꯌꯥꯏꯐꯕꯅ ꯊꯤꯜꯂꯣ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯖꯒꯣꯏ ꯁꯥꯔ ꯂꯩꯒꯗ꯭ꯔꯣ ꯌꯥꯏꯐꯕꯗꯨ ꯅꯨꯄꯥꯁꯤꯡꯗꯨꯗ indana ꯋꯥ ꯉꯥꯡꯉꯤ ꯈꯔ ꯐꯤꯡꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯏꯐꯕꯒꯤ ꯃꯃꯥꯏꯗ ꯆꯣꯡꯁꯤꯜꯂꯒ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯏ ꯌꯥꯏꯐꯕꯗꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯣꯡꯅ ꯍꯩꯊꯔꯛꯏ ꯃꯃꯤꯠꯀꯥꯗꯨ ꯉꯣꯔꯣꯡ ꯎꯪꯈꯠꯂꯒ ꯃꯔꯩꯒꯥꯗꯨ ꯇꯤꯡꯊꯣꯛꯂꯒ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯉꯤ ꯄꯥꯈꯪ ꯑꯃꯅ ꯏꯇꯥꯎ ꯅꯪꯕꯨ ꯑꯉꯥꯡꯁꯤꯗ ꯀꯌꯥꯝ ꯀꯟꯅ ꯊꯤꯜꯂꯨꯔꯤꯅꯣ ꯁꯤꯗꯤ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯤ ꯌꯥꯝ ꯀꯟꯅꯗꯤ ꯊꯤꯟꯗꯕꯅꯤꯗ ꯆꯣꯡꯈꯠꯂꯒ ꯀꯤꯟꯁꯤꯅ ꯄꯤꯁꯤꯟꯈꯤꯕꯗꯨꯗ ꯉꯥꯎꯔꯦ ꯑꯣꯏꯔꯝꯅꯤ ꯇꯧꯔꯤꯁꯨ ꯃꯔꯩꯒꯁꯨ ꯇꯤꯡꯊꯣꯛꯏ ꯑꯁꯤꯕꯨ ꯁꯥꯔꯩ ꯀꯧꯕ ꯖꯥꯠꯂꯣ ꯑꯁ ꯆꯪꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯔꯦꯝꯕꯗ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯄꯕꯨ ꯃꯤꯒꯤ ꯈꯨꯜꯁꯤꯗ ꯃꯤ ꯐꯨꯅꯕ ꯂꯥꯛꯄ ꯑꯣꯏꯅ ꯇꯥꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯣꯡꯃ ꯂꯥꯛꯑꯁꯤ ꯈꯣꯝꯕꯅ ꯂꯥꯛꯑꯣ ꯏꯇꯥꯎꯁꯤꯡ ꯃꯁꯥ ꯐꯕꯁꯤꯡꯁꯦ ꯆꯠꯈ꯭ꯔꯦ ꯌꯥꯏꯐꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯪꯕꯣ ꯀꯩꯅꯣ ꯁꯤꯕꯣ ꯃꯔꯩꯒꯁꯤ ꯂꯝꯃꯨꯛ ꯁꯥꯡꯗꯣꯔꯤꯁꯤꯕꯣ ꯏꯇꯥꯎ ꯑꯗꯒꯤ ꯅꯨꯡꯉꯅꯤꯗ ꯈꯨꯜꯂꯣ ꯃꯔꯩꯁꯦ ꯁꯨꯗꯠꯁꯦꯕ ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯔꯛꯄ ꯌꯦꯡꯁꯤ ꯈꯣꯝꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯐꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯉꯛꯇꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯆꯠꯈ꯭ꯔꯕꯣ ꯁꯥꯐꯕ ꯅꯨꯄꯥꯁꯤꯡꯗꯣ ꯈꯣꯝꯕꯅ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ ꯋꯥꯖꯥꯎꯅ ꯉꯥꯡꯂꯤꯕ ꯃꯤꯅ ꯀꯤꯟ ꯑꯃꯨꯛꯇꯪ ꯊꯤꯟꯕꯗ ꯍꯧꯒꯠꯄꯁꯨ ꯉꯝꯗꯦ ꯍꯧꯒꯠꯀꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯃꯥꯏ ꯀꯤꯟꯗꯨ ꯌꯥꯝ ꯅꯥꯏ ꯑꯗꯨꯅ ꯍꯧꯒꯠꯂꯨꯔꯗꯤ ꯑꯃꯨꯛꯀꯁꯨ ꯐꯨꯔꯛꯀꯅꯤꯅ ꯇꯣꯛꯁꯟꯅꯔꯒ ꯂꯩꯔꯤꯅꯦ ꯑꯩꯁꯨ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯑꯇꯩꯗꯨꯅ ꯑꯁ ꯇꯧꯌꯥꯏꯐꯕ ꯅꯪꯗꯤ ꯅꯊꯤꯕꯣꯡ ꯌꯥꯝ ꯄꯥꯜꯂꯝꯗꯦꯅ ꯅꯪꯅ ꯀꯟ ꯁꯥꯔꯤꯁꯤ ꯑꯩꯈꯣꯏꯗ ꯈꯛ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅꯗꯤ ꯏꯆꯦ ꯃꯂꯥ ꯐꯪꯕꯩ ꯃꯃꯤ ꯐꯥꯎ ꯐꯪꯉꯣꯏ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯅꯣꯏꯁꯨ ꯑꯁ ꯃꯥꯏꯒꯁꯦ ꯂꯣꯏ ꯅꯥꯔꯦ ꯁꯨꯃꯥꯏꯅ ꯏꯆꯦ ꯃꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯔꯗꯤ ꯅꯣꯛꯅꯔꯛꯀꯅꯤ ꯌꯨꯝꯗ ꯆꯠꯂꯒ ꯍꯤꯒꯥꯏ ꯌꯩꯔꯨꯒꯦ ꯈꯣꯝꯕꯅ ꯍꯣꯏ ꯆꯠꯂꯣ ꯏꯇꯥꯎꯁꯤꯡꯒꯩꯒꯁꯨ ꯏꯆꯦ ꯃꯂꯥ ꯂꯨꯝꯃꯒ ꯌꯦꯡꯉꯨꯒꯦ ꯌꯥꯏꯐꯕꯅ ꯀꯔꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯅꯣꯏꯁꯨ ꯂꯨꯝꯕ ꯌꯥꯔꯣꯏ ꯀꯣꯟꯅ ꯑꯩ ꯌꯥꯎꯔꯀꯥꯟꯗ ꯄꯨꯟꯅ ꯌꯦꯡꯗꯧꯅꯤ ꯂꯥꯛꯑꯣꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯥꯏꯐꯕꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯍꯣꯏꯔꯒ ꯄꯨꯈ꯭ꯔꯦ ꯑꯇꯩꯗꯨꯁꯨ ꯌꯥꯏꯐꯕꯒ ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯂꯥꯍꯣꯏꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯃꯥꯟꯅꯕꯤ ꯑꯇꯩꯗꯤ ꯆꯪꯍꯧꯔꯦ ꯂꯩꯍꯥꯎꯒ ꯃꯂꯥꯒꯗꯤ ꯃꯌꯨꯝ ꯅꯛꯅꯕ ꯑꯣꯏꯕꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯏꯇꯥ ꯃꯂꯥ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗꯕꯤ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ ꯀꯩꯁꯨ ꯂꯩꯇꯦꯗ ꯈꯪꯗꯦ ꯑꯩꯁꯦ ꯅꯨꯄꯥ ꯈꯪꯅꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯏꯃꯥꯅꯁꯨ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯍꯥꯏꯔꯤ ꯆꯍꯤ ꯍꯦꯟꯗꯣꯛꯈ꯭ꯔꯅꯤꯅ ꯉꯥꯡꯕꯗ ꯇꯜꯂꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯗ꯭ꯔꯣ ꯌꯦꯡꯉꯣ ꯑꯩꯁꯨ ꯃꯊꯪ ꯆꯍꯤꯗꯗꯤ ꯂꯨꯍꯣꯡꯒꯅꯤ ꯏꯇꯥ ꯈꯔꯁꯨ ꯍꯟꯗꯛ ꯆꯍꯤꯗ ꯍꯣꯡꯕ ꯌꯧꯅꯈ꯭ꯔꯅꯤ ꯅꯪꯅ ꯅꯁꯛ ꯍꯥꯏꯔꯦ ꯍꯥꯏꯒꯠꯇꯅ ꯐꯖꯔꯦ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯑꯁꯥ ꯊꯝꯐꯝ ꯑꯣꯏ ꯂꯩꯔꯤ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯕꯨ ꯌꯥꯝꯅ ꯐꯖꯕꯒꯤ ꯃꯑꯣꯡꯗ ꯅꯨꯄꯥꯁꯤꯡꯗꯨꯁꯨꯅꯦ ꯊꯕꯛ ꯑꯝꯇ ꯂꯩꯅꯗꯕ ꯑꯣꯏꯔꯝꯅꯤ ꯑꯗꯨꯏꯅꯤ ꯂꯥꯛꯏꯁꯤꯡꯗꯣ ꯁꯥꯎꯔꯕꯁꯨ ꯌꯥꯕ ꯅꯠꯇ ꯑꯩꯗꯤ ꯇꯟꯕꯨ ꯇꯜꯂꯕꯅꯤ ꯍꯣ ꯑꯗꯨꯕꯣꯕꯥ ꯄꯨꯝꯅꯃꯛꯁꯦ ꯏꯇꯥꯅ ꯐꯖꯔꯨꯕꯒꯤ ꯂꯥꯟꯕ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ
ꯏꯇꯥꯟ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤ ꯃꯥꯕ ꯃꯈꯣꯏꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯅꯔꯗꯨꯅ ꯆꯪꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯌꯥꯏꯐꯕ ꯃꯥꯒꯤ ꯀꯥꯗ ꯃꯃꯥꯏ ꯑꯄꯣꯝꯕꯗꯨ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯒ ꯅꯥꯟꯗꯨ ꯂꯩꯔꯤ ꯃꯃꯥꯗꯨꯅ ꯍꯤꯒꯥ ꯌꯩꯅꯕ ꯏꯁꯤꯡꯒ ꯐꯤ ꯑꯃꯒ ꯄꯨꯁꯤꯜꯂꯒ ꯆꯪꯂꯛꯏ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯐꯨꯅꯕꯤ ꯁꯥꯟꯅꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯦ ꯅꯃꯥꯏꯗꯣ ꯑꯣꯟꯁꯤꯜꯂꯣ ꯍꯤꯒꯥ ꯌꯩꯕꯤꯒꯦ ꯃꯥ ꯇꯞꯅ ꯇꯧꯀꯣ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯤ ꯖꯥꯠꯅꯤ ꯃꯁꯥꯅ ꯉꯥꯡꯂꯤꯕ ꯋꯥꯒꯗꯨ ꯇꯥꯗꯈꯩ ꯏꯁꯤꯡ ꯑꯁꯥꯕꯗꯨꯗ ꯐꯤꯗꯨꯅ ꯂꯨꯞꯂꯒ ꯃꯆꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯔ ꯀꯟꯅ ꯄꯣꯞ ꯌꯩꯔꯛꯏ ꯌꯥꯏꯐꯕꯗꯨ ꯈꯪꯄ꯭ꯔꯦ ꯈꯪꯂꯒ ꯆꯦꯟꯊꯣꯛꯀꯦ ꯇꯧꯕꯗ ꯃꯃꯥꯅ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯑꯃꯨꯛꯀꯁꯨ ꯄꯣꯞ ꯍꯥꯏꯗꯅ ꯃꯃꯥꯏ ꯑꯄꯣꯝꯕꯗꯨꯗ ꯅꯝꯃꯤ ꯑꯌꯣꯃ ꯅꯥꯏꯃꯦ ꯌꯥꯔꯦꯃ ꯍꯤꯒꯥꯒ ꯑꯝꯇ ꯌꯩꯕꯤꯔꯣ ꯌꯥꯔꯦ ꯍꯥꯏꯕꯅꯦꯃꯦ ꯁꯤ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯊꯤꯕꯣꯡꯅ ꯄꯥꯟꯗ꯭ꯔꯤꯕ ꯀꯞꯀꯅꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯇꯥꯅꯤꯡꯗꯤꯌꯦ ꯅꯥꯏ ꯍꯥꯏꯕꯅꯤꯃ ꯑꯩ ꯇꯜꯂꯤ ꯅꯥꯏ ꯍꯥꯏꯔꯁꯨ ꯇꯥꯕꯤꯗ꯭ꯔꯤꯕ ꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯄꯤꯅꯤ ꯏꯃꯥ ꯇꯨꯝꯕꯤ ꯐꯥꯎ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯣꯏ ꯑꯣ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯀꯣꯛꯇꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯐꯕ ꯃꯀꯣꯛꯇꯨ ꯅꯥꯜꯂꯒ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯃꯤꯡꯁꯦꯜꯗ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯁꯛꯁꯤꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯁꯥꯐꯕ ꯅꯨꯄꯥꯗꯨꯅ ꯆꯣꯡꯈꯠꯂꯒ ꯀꯤꯟꯖꯥꯎꯗꯨꯅ ꯗꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯟꯖꯤꯟꯕꯤꯔꯝꯃꯦ ꯍꯥꯏꯕꯅꯤꯗ ꯁꯤꯕꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯏꯆꯦ ꯃꯂꯥꯁꯨ ꯂꯨꯝꯕ ꯆꯠ ꯌꯥꯔꯣꯏ ꯑꯩꯅ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯃꯁꯛ ꯊꯤꯕ ꯑꯃꯅꯒ ꯀꯣꯏ ꯂꯩꯔꯝꯃꯕ ꯑꯣ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯌꯣꯃ ꯆꯤꯛ ꯆꯤꯛ ꯂꯥꯎꯏ ꯁꯣꯝꯗ ꯃꯂꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯌꯥꯏ ꯀꯥꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯂꯥ ꯁꯤꯡꯗꯨ ꯁꯦꯝꯅ ꯃꯀꯣꯛꯇꯨ ꯈꯪꯉꯥꯎ ꯉꯥꯎꯔꯛꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯥꯏꯊꯔꯛꯏ ꯃꯃꯤꯠꯇꯨ ꯉꯥꯏꯍꯥꯛ ꯏꯁꯤꯟꯖꯗꯨꯅ ꯃꯀꯣꯛ ꯉꯥꯎꯕꯗꯨ ꯈꯪꯖꯔꯛꯏ ꯑꯩꯒꯤ ꯀꯣꯛ ꯁꯨꯃꯥꯏꯅ ꯉꯥꯎꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯏ ꯌꯥꯝ ꯉꯥꯎꯅꯤꯡꯕ꯭ꯔꯕꯨꯅꯦ ꯉꯥꯎꯅꯤꯡꯉꯗꯤ ꯉꯥꯎꯔꯣꯅ ꯐꯨꯛꯇꯠꯂꯒ ꯂꯪꯈꯤꯗꯣꯏꯅꯤ ꯐꯥꯟꯁꯤꯗ ꯐꯝꯂꯝꯕꯗꯒꯤ ꯍꯦꯛꯇ ꯑꯣꯟꯊꯔꯦ ꯍꯥꯏꯕꯅꯤꯗ ꯀꯔꯤ ꯇꯧꯔꯤ ꯏꯕꯦꯝꯃ ꯅꯊꯟꯇ ꯏꯁꯧꯒ ꯂꯥꯡꯂꯒ ꯑꯃꯨꯛ ꯂꯩꯔꯤꯕꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯄꯥꯕꯒ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯆꯥꯛꯁꯤ ꯊꯣꯡꯍꯧꯔꯣ ꯑꯩꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦꯅ ꯏꯃꯥꯒ ꯄꯥꯕꯒ ꯅꯈꯣꯏꯅꯤ ꯈꯛꯀꯤ ꯑꯣꯏꯅ ꯊꯣꯡꯂꯕꯅꯤ ꯑꯩꯗꯤ ꯉꯁꯥꯏ ꯏꯇꯥꯁꯤꯡꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯇꯞꯂꯥꯏ ꯆꯥꯁꯤꯜꯂꯛꯄꯒꯤ ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯦ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯨꯔꯒꯦ ꯍꯥꯏ ꯆꯪꯈꯤꯅꯨ ꯂꯥꯎꯅꯦ ꯋꯥꯔꯤ ꯁꯥꯈꯤꯗꯧ ꯌꯥꯝ ꯂꯩꯔꯤꯅꯦ ꯑꯁ ꯉꯝꯃꯔꯣꯏ ꯀꯣꯟꯅ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯃꯂꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯄꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯃꯥ ꯅꯆꯥꯅꯨꯄꯤꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦꯅꯦ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅꯅꯦ ꯀꯔꯤꯕꯨ ꯍꯥꯏꯔꯛꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯁꯨ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯕꯅꯤ ꯈꯥꯝꯕꯒ ꯌꯥꯗꯈꯩ ꯆꯪꯈ꯭ꯔꯤꯁꯦ ꯎꯕꯤꯔꯦꯗꯅ ꯑꯩ ꯃꯥꯅ ꯌꯥꯗ ꯂꯥꯛꯇꯒ ꯌꯥꯄꯣꯠꯇꯦꯀꯣ ꯅꯪ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯌꯥꯅꯕ ꯉꯥꯡꯅꯒꯗꯧꯅꯤ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ ꯏꯇꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯏꯌꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯁꯨ ꯃꯕꯨꯛ ꯃꯄꯥꯎꯒ ꯆꯝꯈ꯭ꯔꯕ ꯖꯥꯠꯅꯤ ꯆꯝꯃꯟꯗꯅ ꯆꯝꯐꯨꯠꯇ ꯆꯥꯏ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯅꯤ ꯆꯥꯅꯤ ꯌꯥꯝ ꯆꯥꯔꯛꯈꯤꯅꯤ ꯑꯩꯈꯣꯏ ꯃꯄꯥ ꯋꯥ ꯉꯥꯡꯕꯗ ꯃꯆꯨ ꯍꯦꯟꯅ ꯊꯛꯆꯤꯟꯕꯤꯗꯣ ꯇꯧꯔꯅꯨꯅ ꯀꯌꯥꯔꯛ ꯂꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯗꯤ ꯁꯨꯝ ꯇꯥꯃꯜꯂꯕꯅꯤꯅ ꯐꯔꯤꯅꯤ ꯑꯇꯣꯞꯄ ꯃꯤꯅꯒ ꯇꯥꯕꯗꯗꯤ ꯑꯣꯟꯊꯣꯛꯅꯅꯦ ꯐꯨꯅꯤꯡꯂꯝꯒꯅꯤꯗ ꯆꯠꯂꯨꯅꯦꯍꯦ ꯅꯪ ꯀꯔꯤ ꯈꯪꯉꯗꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯈꯔ ꯍꯦꯟꯖꯤꯟꯅ ꯉꯥꯡꯂꯤꯈꯩ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯌꯦꯁꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯃꯃꯥ ꯅꯪꯁꯨ ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯇꯥꯒꯗꯧꯅꯤ ꯑꯁ ꯌꯥꯔꯤꯁꯦ ꯅꯈꯨꯠ ꯀꯣꯟꯅ ꯁꯥꯎꯕ ꯇꯧꯗꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯅꯨ ꯆꯠꯂꯣ ꯀꯗꯥꯏꯗꯅꯣ ꯂꯩꯔꯨꯁꯣ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯂꯒꯦ ꯅꯆꯥꯅꯨꯄꯤꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯤ ꯏꯕꯥꯏꯅꯤ ꯈꯛꯅꯤ ꯆꯥꯗꯣꯏꯁꯤ ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯦ ꯀꯣꯕꯤ ꯃꯅꯥ ꯂꯩꯔꯛꯈꯤꯕꯗꯨ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯍꯦꯛꯇ ꯏꯔꯣꯟꯖꯠꯂꯣ ꯅꯤꯡꯊꯝꯊꯥꯅꯤꯅ ꯑꯊꯣꯡꯕ ꯑꯃ ꯍꯦꯛꯇ ꯄꯪꯍꯥꯎꯗ ꯍꯥꯎꯕꯅꯤ ꯑꯩꯅꯦ ꯁꯪꯒꯣꯏꯗ ꯃꯩꯐꯨ ꯍꯧꯒꯠꯂꯒ ꯇꯦꯛꯂꯨꯈꯤꯒꯦ ꯊꯣꯡꯉꯣ ꯃꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯍꯧꯔꯤ ꯃꯂꯥ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯊꯈꯤꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ ꯈꯪꯗꯦ ꯃꯂꯥ ꯃꯍꯥꯛꯅ ꯀꯔꯤꯕꯨ ꯂꯣꯠꯂꯤꯕ ꯑꯋꯥꯕꯒꯤ ꯁꯛꯇꯝꯁꯨ ꯃꯥꯏꯊꯣꯡꯗ ꯇꯥꯗꯦ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯉꯥꯛꯇꯅꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯑꯁꯨꯝꯅ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯦ ꯃꯂꯥꯒꯤ ꯃꯄꯥꯗꯤ ꯃꯊꯧ ꯆꯤꯟꯕ ꯑꯣꯏꯕꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯥꯒꯗꯧꯕ ꯈꯔ ꯆꯥꯁꯤꯜꯂꯒ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯃꯃꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯤ ꯊꯣꯡꯒꯥꯜꯗꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ パꯈꯪ ꯈꯔꯅ ꯃꯂꯥꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯨꯝꯃꯒ ꯂꯩꯅꯔꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯈꯔꯗꯤ ꯉꯟꯃꯟꯕ ꯃꯥꯜꯂꯤꯀꯣ ꯅꯠꯇꯦ ꯃꯂꯥꯕꯨ ꯍꯧꯒꯠꯂꯝꯃꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯑꯗꯨ ꯈꯪꯂꯒꯕꯨ ꯉꯟꯅ ꯂꯥꯛꯈꯤꯗ꯭ꯔꯣ ꯍꯧꯒꯠꯂꯝꯗ꯭ꯔꯁꯨ ꯉꯥꯏꯗꯧꯅꯤ ꯀꯩꯅꯣ ꯁꯨꯝ ꯆꯒꯠ ꯉꯥꯡꯗ ꯂꯩ ꯅꯁꯛꯅꯤꯅ ꯁꯟꯊꯤ ꯑꯀꯪꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯪꯗꯤ ꯐꯖꯔꯦ
ꯊꯥ ꯁꯨꯗꯅ ꯄꯣꯛꯄ ꯅꯪꯅꯁꯨ ꯃꯤꯒꯁꯨ ꯅꯣꯛꯅꯕ ꯁꯥꯔꯤ ꯅꯪꯕꯨꯗꯤ ꯇꯨ ꯑꯥꯗ ꯍꯨꯏ ꯃꯌꯥꯡ ꯀꯪꯕ ꯆꯦꯜꯂꯤꯁꯦ ꯑꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯖꯩ ꯍꯦꯛꯇ ꯍꯥꯏꯅꯤ ꯇꯧꯅꯨ ꯑꯩꯕꯨ ꯊꯥ ꯁꯨꯗꯅ ꯄꯣꯛꯄ ꯀꯥꯏꯗꯨꯗꯤ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯋꯥ ꯃꯥꯜꯂꯤ ꯑꯩꯁꯦ ꯐꯔꯗꯤ ꯌꯥꯝ ꯐꯕꯅꯤ ꯐꯠꯇ꯭ꯔꯗꯤ ꯌꯥꯝ ꯁꯥꯊꯤꯕꯅꯤꯀꯣ ꯏꯁ ꯍꯣꯏꯃ ꯀꯤꯖꯕꯅ ꯂꯣꯏꯔꯦꯍꯦ ꯁꯥꯎ ꯍꯦꯟꯗꯕ ꯅꯪꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯍꯥ ꯅꯨꯄꯥ ꯑꯃꯅꯤ ꯁꯥꯗꯅ ꯃꯂꯥꯒꯁꯨ ꯂꯨꯝꯕ ꯌꯥꯎꯔꯤ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯒꯅꯦ ꯁꯨꯡꯀꯩꯝ ꯍꯥꯏꯕꯤꯗꯝꯅꯤ ꯃꯥꯅ ꯑꯣꯏꯅꯒ ꯅꯩꯕ ꯁꯥꯖꯤꯜꯂꯗꯅ ꯍꯧꯅꯨꯍꯦ ꯑꯇꯩꯗꯨꯅ ꯌꯥꯔꯦꯕ ꯅꯈꯣꯏꯅꯤꯁꯨ ꯈꯠꯅꯗꯧꯒꯤ ꯉꯥꯏꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯩ ꯍꯌꯦꯡꯈꯩ ꯅꯣꯏꯅꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯌꯥꯎꯕꯤꯔꯅꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯠꯅꯗꯣꯏ ꯑꯣꯏꯔꯗꯤ ꯇꯜꯂꯦꯕ ꯅꯨꯄꯥꯗꯨꯅ ꯌꯥꯎꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯤꯒꯤ ꯊꯥꯁꯤꯗ ꯄꯣꯛꯄꯁꯤꯒꯅꯦ ꯅꯈꯣꯏ ꯑꯗꯨꯝ ꯄꯨꯜꯍꯧ ꯀꯩꯅꯣ ꯃꯥ ꯌꯥꯎꯔꯤꯉꯩ ꯃꯂꯥ ꯐꯪꯕꯗꯤ ꯍꯥꯏꯔ ꯃꯁꯛꯐꯥꯎ ꯎꯒꯦ ꯐꯪꯉꯣꯏ ꯍꯦꯔ ꯏꯇꯥꯎ ꯑꯩ ꯌꯥꯎꯕꯒꯤ ꯃꯂꯥ ꯎꯕ ꯐꯪꯉꯣꯏ ꯀꯥꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯦ ꯃꯤ ꯑꯣꯏꯅ ꯊꯥꯗ ꯃꯥꯜꯂꯦ ꯐꯥꯒꯤꯗꯒꯤ ꯑꯩ ꯁꯨꯝ ꯁꯥꯎꯒꯠꯂꯛꯀꯦ ꯇꯧꯏꯀꯣ ꯁꯥꯎꯒꯠꯂꯛꯎꯅꯦ ꯅꯪ ꯁꯥꯎꯔ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯃꯤꯄꯤꯛ ꯅꯪꯅꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯄꯤꯛꯄ ꯅꯨꯄꯥꯒꯤ ꯃꯀꯣꯛꯇꯨꯗ ꯈꯨꯇꯨꯝꯗꯨꯅ ꯁꯨꯗꯩ ꯑꯌꯣ ꯃꯈꯨꯠꯅꯤꯅ ꯌꯣꯠ ꯃꯥꯟꯕꯁꯤꯅ ꯑꯩꯒꯤ ꯊꯣꯠꯆꯕꯤ ꯀꯣꯛꯁꯤꯗꯒ ꯁꯨꯗꯔꯛꯏ ꯈꯪꯅ ꯑꯩꯅ ꯈꯔ ꯋꯥꯡꯉꯤꯅ ꯊꯥꯕꯤꯕꯁꯤꯗ ꯅꯪ ꯁꯨꯝ ꯍꯧꯔꯛꯏ ꯃꯁꯤꯗꯤ ꯆꯣꯡꯈꯠꯂꯒ ꯃꯃꯥꯏꯁꯤꯗ ꯀꯤꯅ ꯍꯦꯛꯇ ꯊꯤꯟꯖꯤꯟꯒꯦ ꯃꯈꯣꯏ ꯑꯅꯤ ꯐꯨꯗꯠꯅꯔꯛꯏ ꯑꯇꯩꯗꯨꯁꯨ ꯈꯠꯅꯔꯤꯕ ꯃꯈꯣꯏ ꯈꯥꯝꯕꯗ ꯇꯨꯕꯁꯨ ꯌꯥꯎꯔꯦ ꯁꯨꯝ ꯈꯠꯅꯕꯗꯨ ꯈꯥꯝꯗꯣꯛꯄꯗ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯁꯝꯕꯜ ꯂꯩꯔꯤꯕꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯎꯞꯄꯒ ꯇꯨꯁꯤꯜꯂꯤ ꯑꯄꯤꯛꯄ ꯅꯨꯄꯥꯗꯨꯅ ꯁꯝꯕꯜ ꯃꯅꯨꯡꯗ ꯆꯪꯂꯒ ꯃꯈꯨꯠꯇꯨꯅ ꯊꯤꯟꯗꯣꯔꯛꯂꯒ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯒ ꯂꯩ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯐꯠ ꯆꯤꯡꯊꯣꯛꯄꯗ ꯂꯝꯕꯤꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯨꯛ ꯇꯨꯁꯤꯜꯂꯤ ꯊꯣꯡꯒꯥꯜꯗ ꯂꯥꯡꯅꯔꯤꯕꯗꯨ ꯃꯃꯥꯅ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯪꯒꯣꯜꯗꯨꯗꯒꯤ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯍꯦ ꯀꯅꯥꯅꯣ ꯊꯣꯡꯒꯥꯜꯗꯨꯗ ꯂꯥꯡꯂꯤꯕꯗꯣ ꯅꯣꯡꯕꯨ ꯉꯥꯜꯂꯕ꯭ꯔꯣ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨꯕꯣ ꯏꯆꯥ ꯅꯨꯄꯤ ꯇꯨꯝꯕ ꯀꯥꯏꯅꯤꯅꯦ ꯆꯠꯂꯣ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯅꯍꯦ ꯏꯔꯨꯖꯅꯤ ꯈꯪꯗꯕꯁꯤꯡꯁꯤꯗꯤ ꯊꯕꯛ ꯁꯨꯗꯅ ꯃꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯁꯤꯗ ꯂꯥꯛꯂꯒ ꯃꯇꯝꯒꯁꯨ ꯃꯥꯡꯍꯜꯂꯤ ꯍꯩꯃ ꯆꯠꯂꯣꯗꯤ ꯀꯣꯛ ꯆꯠꯂꯣꯗꯅ ꯃꯁꯤꯃꯨꯛ ꯂꯦꯞꯇꯅ ꯂꯩꯈ꯭ꯔꯦꯅꯦꯍꯦ ꯃꯁꯤꯗꯤ ꯆꯩꯁꯤꯅ ꯀꯜꯂꯒ ꯇꯥꯟꯒꯦꯗ ꯃꯃꯥꯅ ꯆꯩ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄ ꯎꯕꯗ ꯅꯨꯄꯥ ꯄꯥꯈꯪꯁꯤꯡꯗꯨꯁꯨ ꯃꯍꯩ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯇꯧꯕꯨ ꯉꯁꯥꯏ ꯃꯈꯩ ꯃꯂꯥꯅ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯀꯟꯅ ꯅꯣꯛꯂꯤ ꯃꯃꯥꯅ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯅꯥꯎꯗꯒꯤ ꯅꯣꯛꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯌꯦꯡꯂꯛꯏ ꯃꯂꯥꯁꯨ ꯃꯃꯥꯅ ꯎꯕꯗ ꯅꯣꯛꯄꯗꯨ ꯐꯠ ꯍꯟꯖꯤꯜꯂꯤ ꯅꯪ ꯅꯣꯛꯇꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯅꯣꯛꯇꯅ ꯂꯩꯌꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯔ ꯅꯣꯛꯁꯤꯟꯅꯔꯒ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯥ ꯅꯄꯥꯅꯅꯦ ꯂꯨꯍꯣꯡꯕ ꯌꯥꯗ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯀꯣ ꯏꯃꯥ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯉꯥꯎꯁꯟꯅꯔ ꯂꯩꯔꯅꯨ ꯏꯔꯨꯖ ꯃꯥꯏꯊꯖꯔꯔꯣ ꯂꯥꯛꯑꯣ ꯏꯃꯥ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯕꯤꯔꯝꯃꯒꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯖꯤꯛꯇꯪ ꯂꯩꯖꯈꯤꯒꯦ ꯍꯥꯏꯔꯒ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ ꯃꯥꯜꯂꯦꯕ ꯍꯣꯡꯉꯣꯏ ꯂꯨꯍꯣꯡꯕꯒ ꯑꯝꯇ ꯌꯥꯔꯣꯏ ꯅꯨꯄꯥꯅꯤꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯩꯅ ꯍꯦꯛꯇ ꯌꯥꯕꯤꯔꯛꯇꯧꯒ ꯃꯥꯜꯂꯤꯅꯦ ꯀꯥꯟꯗꯦ ꯁꯨꯝ ꯉꯥꯡꯗ ꯂꯩꯔ ꯀꯥꯟꯅꯔꯣꯏ ꯏꯁꯥꯁꯦ ꯁꯦꯡꯗꯣꯛꯂꯒ ꯏꯪꯅ ꯂꯩꯕꯅ ꯐꯅꯤ ꯁꯣꯝꯗ ꯃꯂꯥꯒꯤ ꯃꯄꯥꯗꯣ ꯃꯥꯒꯤ ꯃꯔꯨꯞ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯤ ꯏꯇꯥꯎ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯎꯅꯦ ꯑꯩꯅꯗ ꯁꯨꯝ ꯂꯥꯛꯄꯁꯦ ꯑꯩꯁꯨ ꯇꯟꯁꯤꯜꯂꯛꯏꯀꯣ ꯃꯇꯥꯎꯗꯨꯅ ꯍꯦꯔꯥ ꯍꯥꯟꯅ ꯅꯠꯇ꯭ꯔꯣ ꯑꯩꯗꯅ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤꯗꯨꯕꯣ ꯍꯟꯗꯛ ꯃꯔꯛ ꯑꯩꯅ ꯊꯕꯛ ꯈꯔ ꯆꯤꯟꯕꯁꯤꯗ ꯃꯥꯅ ꯁꯨꯝ ꯁꯥꯔꯛꯏ ꯏꯇꯥꯎ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨꯗꯤ ꯏꯆꯥ ꯅꯨꯄꯤꯅ ꯌꯥꯕꯤꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯀꯟꯅ ꯍꯦꯛ ꯍꯥꯏꯖꯤꯜꯂꯨꯕꯁꯨ ꯌꯥꯗ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯍꯧꯗꯣꯛꯂꯕꯅꯤ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯈꯤꯒꯦ ꯍꯥꯏꯔꯛꯏꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯅꯦ ꯕꯥꯕꯥ ꯂꯨꯍꯣꯡꯕꯗꯨꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯍꯣꯡꯒꯗꯧꯅꯤ ꯑꯩ ꯃꯇꯝ ꯈꯔ ꯄꯥꯈꯪ ꯑꯣꯏꯅ ꯂꯩꯖꯈꯤꯒꯦ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯋꯥꯅꯤ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯣꯛꯂꯩꯗꯅ ꯑꯗꯨꯗꯤ ꯏꯆꯥꯅꯤꯗꯨꯅ ꯌꯥꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯍꯣꯡꯕ ꯍꯥꯏꯗꯨꯅꯤ ꯍꯥ ꯀꯔꯤ ꯍꯥꯏꯒꯦ ꯅꯐꯨ ꯁꯥꯐꯨꯗ ꯍꯣꯡꯕꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅꯤ ꯏꯇꯥꯎ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯍꯣꯡꯂꯕꯁꯨ ꯑꯩꯈꯣꯏ ꯑꯣꯏꯅ ꯄꯥꯄꯨꯗꯧꯔꯤꯅꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯝꯅꯤ ꯌꯥꯏꯐꯕꯗꯨ ꯃꯃꯥꯏ ꯈꯔ ꯍꯟꯊꯔꯦ ꯍꯥꯏꯗꯅ ꯃꯂꯥ ꯂꯨꯝꯃꯨꯒꯦ ꯈꯟꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯂꯛꯏ ꯂꯝꯕꯤ ꯅꯥꯀꯟꯗ ꯃꯥꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔ ꯂꯩꯔꯝꯃꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯌꯥꯏꯐꯕ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯊꯟꯗ ꯆꯠꯂꯤꯗꯨ ꯀꯤꯖꯗ꯭ꯔꯣ ꯑꯩꯈꯣꯏ ꯊꯤꯟꯕꯤꯌꯨꯔꯥ ꯏꯁ ꯁꯛꯁꯤꯒ ꯅꯩꯕ ꯁꯥꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯌꯦꯡꯅꯤꯡꯗꯦꯍꯦ ꯆꯃꯣꯠꯅꯕꯤꯁꯤꯡꯁꯤꯗꯤ ꯀꯔꯤ ꯇꯣꯏꯅ ꯇꯧꯗ ꯁꯥꯏꯅꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯏꯐꯕ
ꯅꯪꯅ ꯅꯆꯤꯟꯗꯨ ꯌꯥꯝ ꯀꯜꯂꯤꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ? ꯑꯩꯈꯣꯏꯗꯗꯤ ꯆꯃꯣꯠꯅꯕꯤ ꯍꯥꯏꯔꯤ. ꯉꯁꯤ ꯅꯣꯡꯃꯒꯤ ꯅꯪꯕꯨ ꯏꯔꯨꯖꯔꯕꯣ ꯍꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯏ ꯌꯥꯏꯐꯕꯅ. ꯑꯁ, ꯃꯣꯏꯁꯤ ꯉꯁꯥꯏꯗꯒꯤ ꯊꯣꯡꯒꯥꯜꯁꯤ ꯂꯩꯔꯝꯒꯅꯦꯕ ꯑꯩ ꯈꯪꯉꯤ. ꯑꯩ ꯏꯔꯨꯖꯗꯦ ꯈꯪꯕꯒꯤꯅꯤ ꯃꯣꯏꯅ ꯎꯁꯤꯠꯇꯅ ꯉꯥꯡꯉꯤꯁꯦ. ꯀ꯭ꯋꯥꯛ ꯃꯥꯟꯕꯤꯁꯤꯡ, ꯅꯣꯏꯕꯨ ꯅꯁꯛꯀꯗꯣ ꯃꯤꯡꯁꯦꯜꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕꯣ? ꯅꯨꯄꯥ ꯑꯝꯇꯅꯗꯤ ꯀꯣꯏꯒꯦ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯐꯪꯁꯨ ꯐꯪꯂꯔꯣꯏꯗꯕ. ꯑꯗꯨꯅ ꯑꯩꯁꯦ ꯂꯨꯝꯕ ꯂꯥꯏ ꯑꯣꯏꯔꯝꯅꯤꯅꯦ. ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗꯕ. ꯐꯖꯕ ꯁꯛꯁꯦ ꯏꯆꯦ ꯃꯂꯥꯒꯤ ꯈꯛ ꯑꯣꯏꯍꯟꯗꯣꯏꯅꯤ ꯈꯪꯂꯕ꯭ꯔꯣ? ꯆꯠꯂꯨ ꯆꯠꯂꯨ, ꯃꯣꯏ ꯆꯤꯠꯄꯤꯁꯤꯡꯁꯤꯗꯤ. ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯁ ꯍꯥꯏꯌꯣ. ꯌꯥꯝ ꯐꯖꯕꯒ ꯁꯥꯖꯤꯜꯂꯛꯑꯦ. ꯏꯕꯨꯡꯉꯣ, ꯅꯪꯅ ꯏꯆꯦ ꯃꯂꯥꯒꯤ ꯃꯃꯤꯗ ꯉꯥꯎꯖꯩꯗꯣ ꯏꯆꯦ ꯃꯂꯥꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯕꯅꯤ ꯈꯪꯂꯕ꯭ꯔꯣ? ꯅꯁꯛꯇꯨꯒ ꯑꯩꯈꯣꯏꯗꯒ ꯃꯣꯏ ꯆꯤꯠꯄꯤ ꯀꯥꯏꯅ. ꯅꯃꯣꯏꯗꯤ ꯅꯪꯁꯨ ꯆꯤꯠꯂꯝꯅꯤ ꯈꯪꯉꯕ. ꯃꯩꯊꯥꯕꯥꯎ ꯏꯀꯥꯏ ꯈꯪꯗꯕ ꯍꯥꯏꯁꯤꯅꯤ. ꯏꯇꯥꯁꯤꯡ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯁꯤꯒꯤ ꯐꯖꯕ ꯁꯥꯕ ꯅꯨꯄꯥꯁꯦ ꯅꯣꯡꯃ ꯑꯣꯏꯅ ꯐꯖꯅ ꯂꯥꯛꯂꯒ ꯅꯩꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯆꯠꯂꯁꯤ. ꯍꯣꯏ ꯆꯠꯂꯁꯤ. ꯑꯩꯗꯤ ꯆꯥꯛꯀ ꯆꯥꯗꯕꯒꯤ ꯅꯨꯡꯁꯥꯅꯒ ꯁꯥꯒꯠꯂꯛꯄꯁꯤꯗ ꯀꯣꯛ ꯉꯥꯎꯈꯠꯂꯛꯏ. ꯇꯤꯁꯨ ꯆꯤ ꯇꯧꯔꯦ. ꯑꯌꯨꯛꯇꯒꯤ ꯐꯥꯏꯔꯛꯇ꯭ꯔꯤ. ꯂꯥꯎ ꯆꯠꯂꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯗꯣ ꯌꯥꯏꯐꯕꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ. ꯌꯥꯏꯐꯕꯅ ꯁꯛꯁꯤꯡꯁꯤꯒ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯒ ꯌꯥꯝ ꯆꯥꯟꯅꯩ. ꯀꯔꯤꯕ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯣ ꯏꯆꯦ ꯃꯂꯥꯗꯣ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯈ꯭ꯔꯦ ꯍꯥꯏꯕ. ꯑꯁ, ꯑꯁꯦꯡꯕꯩ ꯑꯣꯏꯖꯥꯠꯂꯣ? ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯧꯅꯤ. ꯈꯣꯡꯒꯩ ꯀꯞꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ. ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯆꯠꯂꯨꯈꯤꯁꯤꯔꯅꯦ. ꯑꯁ, ꯆꯠꯂꯔꯣꯏꯗ. ꯍꯣꯔꯦꯟ ꯏꯁꯤꯡ ꯆꯣꯛꯄ ꯃꯇꯝꯗꯨꯗ ꯑꯣꯏꯅ ꯆꯠꯂꯒ ꯐꯖꯅ ꯋꯥꯔꯤ ꯆꯤꯛꯊꯅꯔꯒꯦ. ꯀꯥꯟꯗꯦ, ꯌꯨꯝꯗ ꯆꯪꯂꯒ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ. ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯃꯥꯂꯥ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ. ꯌꯥꯏꯐꯕꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯂꯩꯔꯛ ꯑꯃꯗꯒꯤ ꯊꯣꯔꯛꯂꯒ ꯃꯂꯥꯒꯤ ꯇꯨꯡꯗ ꯏꯅꯔꯛꯏ. ꯌꯥꯏꯐꯕꯅ ꯏꯆꯦ ꯃꯂꯥ, ꯅꯪꯁꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ? ꯍꯣꯏ ꯆꯨꯝꯃꯤ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯀꯩ ꯍꯥꯏ? ꯑꯋꯣꯏꯕꯃꯛꯀꯤ ꯍꯣꯡꯒꯗꯣꯏꯔꯣ? ꯍꯣꯡꯈꯤꯅꯨ, ꯑꯩꯒ ꯑꯣꯏꯅ ꯍꯣꯡꯁꯤ. ꯃꯤ ꯑꯩꯁꯨ ꯏꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯆꯍꯤ ꯌꯧꯁꯤꯜꯂꯦꯅ ꯍꯥꯏꯔꯕꯅꯤ ꯈꯪꯉꯤꯗꯅ. ꯑꯗꯨꯗꯤ ꯍꯣꯡꯗꯣꯗꯅ. ꯅꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯂꯩꯗꯥꯏꯅꯦ. ꯏꯅꯥꯎꯗꯤ ꯁꯛ ꯐꯖꯕꯅꯤꯅ. ꯅꯨꯄꯤ ꯃꯌꯥꯝꯗꯨꯗꯒꯤ ꯐꯖꯕꯤ ꯑꯃ ꯀꯣꯛ ꯈꯜꯂꯨ. ꯑꯗꯨꯒꯅꯦ ꯍꯦꯛ ꯍꯣꯡꯗꯣꯛꯎ. ꯑꯁ, ꯁꯤ ꯌꯧꯔꯗꯤ ꯌꯥꯔꯣꯏꯗ. ꯑꯩꯅ ꯏꯆꯦ ꯃꯂꯥꯒ ꯑꯣꯏꯅ ꯍꯣꯡꯁꯦ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯑꯣꯏꯅ ꯍꯣꯡꯉꯣꯏ. ꯏꯆꯦ ꯃꯂꯥ, ꯅꯪ ꯀꯨꯏꯅ ꯁꯥꯔꯛꯄꯒꯤ ꯅꯀꯣꯛ ꯆꯥ ꯃꯥꯜꯂꯦꯀꯣ. ꯃꯤꯅꯁꯨ ꯅꯀꯣꯛ ꯆꯥꯛꯄ ꯍꯧꯔꯦꯅ ꯌꯥꯝ ꯍꯥꯏꯅꯕꯅꯦ. ꯅꯁꯛ ꯐꯖꯕꯒꯤ ꯅꯪꯒꯤ ꯃꯥꯡꯗꯗꯤ ꯍꯥꯏꯅꯗꯕꯩ ꯋꯥꯅꯤ. ꯑꯩꯅꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯗꯣꯛꯄꯤꯔꯕꯅꯤ. ꯑꯗꯩꯗꯤ ꯁꯅꯥꯕꯨꯟꯁꯤ ꯅꯀꯣꯛꯇꯨꯗꯅꯦ ꯊꯣꯃꯛꯑꯅꯤ ꯅꯪ. ꯅꯣꯏꯅ ꯀꯣꯏꯒ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯒ ꯀꯣꯛ ꯆꯥꯏꯒ ꯍꯥꯏꯕꯗꯨꯗꯤ ꯐꯖꯃꯟꯗꯦꯀꯣ. ꯑꯁ, ꯁꯥꯎꯒꯠꯈꯤꯅꯨꯕ. ꯑꯁꯦꯡꯕ ꯁꯨꯝ ꯍꯥꯏꯕꯅꯤ. ꯑꯗꯣ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯌꯥꯈꯤꯕ ꯌꯥꯔꯣꯏꯀꯣ. ꯏꯁꯤꯡꯗꯣ ꯁꯠꯁꯠꯁꯨ. ꯅꯨꯄꯥ ꯃꯌꯥꯝꯅ ꯂꯛꯅꯗꯧꯒꯤ ꯉꯥꯏꯗ ꯂꯩꯅꯔꯤꯁꯤꯡꯁꯦ ꯎꯔꯕ꯭ꯔꯣ? ꯑꯩ ꯁꯪꯕꯤꯒꯦ. ꯑꯗꯨꯒ ꯌꯨꯝ ꯐꯥꯎꯁꯨ ꯑꯩ ꯊꯤꯟꯕꯤꯒꯦꯕ. ꯍꯣꯏ ꯍꯣꯏ. ꯅꯪ ꯌꯥꯎꯔꯗꯤ ꯃꯣꯏ ꯑꯇꯩꯁꯨꯅꯦ ꯏꯅꯔꯛꯑꯣꯏ. ꯑꯩ ꯏꯁꯤꯡ ꯁꯣꯛꯂꯛꯀꯦꯀꯣ, ꯑꯗꯨꯒ ꯆꯪꯃꯤꯟꯅꯔꯁꯤ. ꯃꯂꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯌꯥꯏꯐꯕꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ. ꯏꯁꯤꯡꯗꯨ ꯁꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯥꯛꯏ. ꯁꯨꯝ ꯂꯥꯛꯄꯗ ꯃꯂꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯤ ꯌꯧꯔꯛꯂꯗꯨꯅ ꯌꯥꯏꯐꯕꯁꯨ ꯆꯠꯈ꯭ꯔꯦ. ꯃꯂꯥꯅ ꯑꯁꯤ ꯑꯉꯥꯡꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯤ. ꯃꯁꯛ ꯐꯖꯔꯤꯁꯤꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯕꯤꯠꯇꯕꯨ ꯄꯥꯝꯃꯤꯅꯣ ꯈꯪꯗꯦ. ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯅꯕ ꯊꯕꯛ. ꯃꯂꯥꯗꯨ ꯃꯌꯨꯝꯗ ꯆꯪꯒꯦꯅ ꯐꯠ ꯑꯣꯟꯊꯣꯔꯛꯄꯗ ꯃꯥꯒꯤ ꯀꯣꯛ ꯉꯥꯎꯕꯤꯗ ꯍꯧꯔꯛꯂꯗꯨꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯏꯁꯤꯡ ꯌꯥꯎꯕ ꯁꯅꯥꯕꯨꯟꯗꯨꯒ ꯄꯨꯟꯅ ꯍꯥꯏꯊꯈ꯭ꯔꯦ. ꯃꯃꯥꯁꯨ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯇꯨꯈꯤꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ. ꯕꯦꯝꯃ, ꯁꯣꯛꯄ꯭ꯔꯥ? ꯏꯁꯤꯡꯒꯁꯦ ꯂꯣꯏ ꯍꯩꯗꯣꯏꯅꯦ ꯇꯧꯔꯤꯁꯦ. ꯕꯦꯝꯃ, ꯆꯠꯊꯣꯏ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯕꯦꯝꯃ, ꯏꯃꯥ, ꯀꯩꯅꯣ ꯁꯤꯗꯤ? ꯃꯅꯥꯇꯣꯟꯁꯤꯗꯒꯤ ꯏꯒ ꯇꯥꯔꯛꯂꯤꯕꯁꯤꯅ. ꯑꯩꯕꯨ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯕꯅ ꯐꯗꯣꯏꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯗꯨ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯤꯡꯕꯩ ꯊꯥꯡꯕꯩ ꯇꯧꯗꯨꯅ ꯄꯨꯁꯤꯜꯂꯒ ꯍꯤꯞꯍꯜꯂꯝꯃꯤ. ꯂꯩꯍꯥꯎꯕꯨ ꯀꯧꯔꯒ ꯃꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯍꯜꯂꯝꯂꯒ ꯑꯃꯥꯏꯕ ꯀꯧꯕ ꯆꯦꯟꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕꯁꯨ ꯂꯥꯛꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ. ꯃꯂꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯞꯅ ꯄꯥꯏꯔꯒ ꯌꯦꯡꯉꯤ. ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯈꯨꯔꯥ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯏꯆꯥꯅꯨꯄꯤꯗꯣ ꯐꯖꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯣ. ꯏꯆꯥꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯥꯎꯕ ꯇꯧꯗ꯭ꯔꯤꯕꯅꯤ. ꯃꯁꯥꯁꯦ ꯏꯀꯟ ꯀꯟꯅ ꯂꯩꯔꯝꯂꯒ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯗꯤ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦ. ꯂꯩꯍꯥꯎꯅ ꯏꯅꯦ ꯀꯞꯀꯅꯨꯁꯦ, ꯏꯇꯥ ꯀꯩꯁꯨꯝ ꯇꯧꯔꯣꯏ. ꯑꯃꯥꯏꯕꯅ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯎꯗꯕ꯭ꯔꯅꯦ ꯅꯣꯏꯕꯣ? ꯅꯠꯇ꯭ꯔꯒ
ꯃꯥꯅ ꯂꯣꯠꯀꯤ ꯌꯥꯎꯅ ꯂꯣꯠꯂꯤꯕ ꯖꯥꯠꯂꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯕ ꯑꯔꯤꯕ ꯑꯅꯥꯕ ꯑꯃ ꯂꯩꯔꯝꯃꯦꯅꯦ ꯑꯍꯥꯟꯕꯗ ꯃꯀꯣꯛ ꯉꯥꯎꯕ ꯈꯪꯍꯧꯍꯧꯗꯅ ꯋꯥꯈꯜ ꯃꯥꯡꯕ ꯇꯠꯇꯅ ꯇꯧꯒꯅꯤ ꯅꯣꯏꯕꯨ ꯀꯔꯤꯝꯇ ꯎꯍꯧꯗ꯭ꯔꯕ ꯋꯥꯅꯤ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯑꯩꯅ ꯌꯦꯡꯕ ꯉꯝꯂꯣꯏꯗꯧꯔꯤ ꯌꯦꯡꯉꯣꯏ ꯊꯪꯅꯕ ꯈꯨꯜꯗ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯑꯃ ꯂꯩꯕꯅꯤ ꯃꯥ ꯀꯧꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯍꯜꯂꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯁꯣꯔ ꯈꯨꯔꯨꯝꯂꯒ ꯂꯣꯏꯔꯦ ꯀꯞꯀꯅꯨ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯃꯥꯏꯕꯗꯣ ꯋꯥꯍꯩꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯂꯥ ꯍꯧꯒꯠꯄ ꯉꯝꯗ ꯃꯀꯣꯛꯇꯣ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯍꯤꯞꯂꯒꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯅ ꯈꯨꯜꯗ ꯆꯠꯇꯨꯅ ꯑꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯕꯁꯨ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯂꯥ ꯃꯍꯥꯛꯅ ꯑꯅꯥꯕꯁꯤꯕꯨ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯝꯕ ꯑꯣꯏꯕꯅ ꯉꯁꯤꯗꯤ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯦ ꯃꯇꯥ ꯂꯩꯍꯥꯎꯁꯨ ꯃꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯦꯕꯥ ꯇꯧꯔꯤ ꯃꯃꯥ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯂꯥꯅ ꯏꯃꯥ ꯀꯩꯒꯤꯅꯣ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯃꯅꯥꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣ ꯏꯇꯥ ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯑꯩꯅ ꯀꯧꯕ ꯇꯥꯗ꯭ꯔ ꯃꯥꯜꯂꯤ ꯏꯁꯥꯅ ꯀꯧꯕꯕꯨ ꯀꯔꯤꯒꯤ ꯇꯥꯗꯅꯤ ꯏꯃꯥ ꯇꯥꯏꯌꯦ ꯕꯦꯝꯃ ꯏꯃꯥ ꯇꯥꯏ ꯏꯁꯥꯒꯤ ꯅꯥꯛꯇꯅꯦ ꯏꯃꯥ ꯐꯝꯒꯦ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯗꯦ ꯁꯤꯒꯤ ꯃꯇꯝꯁꯦ ꯅꯣꯡꯃ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯟꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯃꯥꯒ ꯄꯥꯕꯒ ꯍꯥꯏꯗꯣꯛꯂꯨꯔꯒ ꯄꯥꯈꯠꯈꯤꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅꯤ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯤꯀꯨꯞ ꯈꯔꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯑꯩ ꯀꯔꯤꯁꯨ ꯀꯜꯂꯛꯇꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯩꯕꯁꯤꯗꯅꯤ ꯑꯩꯅ ꯄꯥꯝꯕ ꯏꯃꯥ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ꯭ꯔꯥ 이마 와라우디에 이사를 가리게 와라우도이노 이마 와라우디 ꯌꯦꯡꯉꯣꯏ ꯏꯁꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯈꯣꯏ ꯄꯥꯕꯅꯅꯦ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩꯌꯦꯅ ꯃꯗꯨ ꯎꯅꯔꯨꯅꯤ ꯆꯠꯈꯤꯕꯅꯤ ꯃꯗꯨ ꯂꯥꯛꯂꯒ ꯏꯁꯥꯁꯤ ꯂꯥꯌꯦꯡꯂꯒ ꯐꯔꯗꯣꯏꯅꯤ ꯋꯥꯈꯜ ꯄꯤꯛꯊꯅ ꯂꯩꯕ ꯌꯥꯗꯦꯀꯣ ꯂꯩꯍꯥꯎ ꯅꯇꯥꯒ ꯋꯥꯔꯤ ꯁꯥꯔꯝꯃꯣ 이마ꯅꯦ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ 이사가 ꯊꯛꯃꯤꯟꯅꯧꯀꯣ ꯍꯣꯏ 이마 이따 ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯅꯥꯕꯁꯤꯕꯨ ꯂꯣꯠꯂꯒ ꯊꯝꯃꯝꯃꯤꯁꯤꯕꯣ ꯅꯪꯅꯕꯨ ꯌꯥꯝ ꯐꯠꯇꯦ ꯑꯩꯅ ꯂꯣꯠꯂꯁꯨ ꯂꯣꯠꯇ꯭ꯔꯁꯨ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯗꯨꯝ ꯌꯧꯔꯛꯂꯗꯧꯅꯤ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯑꯩꯁꯨ ꯍꯔꯥꯎꯅ ꯅꯈꯣꯏ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯂꯩꯕꯗꯣ ꯄꯥꯝꯕꯒꯤꯅꯤ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯔꯤꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯁꯨ ꯈꯜꯂꯛꯇ꯭ꯔꯦ ꯑꯩꯅ ꯃꯇꯝ ꯈꯔꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯅꯈꯣꯏꯒ ꯄꯨꯜꯂꯒ ꯅꯣꯛꯈꯤ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯑꯩꯗꯤ ꯄꯦꯟꯖꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣ ꯏꯇꯥ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯅꯈꯣꯏ ꯄꯥꯕꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯤꯁꯤꯗꯤ ꯌꯦꯡꯉꯣ ꯅꯪ ꯂꯨꯝꯕ ꯂꯥꯛꯄ ꯄꯥꯈꯪ ꯀꯩꯁꯨ ꯅꯪꯅ ꯅꯥꯕ ꯐꯔꯛꯄꯗꯣ ꯉꯥꯏꯅꯔꯤꯅꯦ ꯈꯪꯗꯕ꯭ꯔꯥ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯠꯅꯗꯅ ꯅꯪꯕꯨ ꯌꯦꯡꯕꯗꯣ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯪꯕꯨ ꯅꯪ ꯃꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯣ ꯌꯦꯡꯅꯤꯡꯉꯨꯗ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯑꯃꯃꯝ ꯂꯥꯛꯆꯈꯤꯅꯤꯗ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔ ꯁꯨꯝ ꯂꯦꯟꯖꯔꯤꯕ ꯍꯥꯏꯗꯨꯅꯤ ꯂꯩꯍꯥꯎ ꯄꯨꯟꯁꯤꯁꯤ ꯅꯨꯡꯁꯤꯀꯣ ꯁꯤ ꯋꯥ ꯉꯥꯡꯂꯅꯨ ꯅꯁꯥꯗꯨ ꯋꯥꯔꯅꯤ ꯍꯨꯃꯥꯡꯁꯨ ꯀꯥꯡꯂꯤ ꯑꯩ ꯇꯩꯊꯣꯛꯄꯤꯒꯦ ꯏꯇꯥ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯕ ꯈꯅꯥꯎꯁꯤ ꯏꯀꯪ ꯀꯪꯉꯤ ꯍꯣꯏ ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯉꯥꯛꯇ ꯉꯥꯏꯔꯝꯃꯨꯀꯣ ꯊꯨꯅ ꯂꯥꯛꯑꯣ ꯂꯩꯍꯥꯎ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯂꯧꯕ ꯆꯪꯈ꯭ꯔꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯔꯒ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ ꯏꯇꯥ ꯁꯤ ꯏꯁꯤꯡ ꯄꯨꯔꯛꯏ ꯏꯃꯥꯅꯁꯨ ꯆꯥ ꯂꯣꯟꯕ ꯂꯩꯍꯧꯗꯣꯔꯦ 이싱시야 일하게 시 내가도 이다 그대로게 낭보 이다 낭보이는 거리 집다브로 낭보 혹시다 이싱다 개란 바다이네 이마 이다 지가 좀 더그래 엄들러 이다 이사 그대로리 하이버너 뱀마 이사 토이 낭보 이마는 거리 부시다브로 자 토이 낭보 나다 레하우다 이싱다 개란라가 가리기노 땀다나 잘리버디 이자 토이 낭기 모모 녹바 마이 통두나 아와바 우딩다바기 아이코이나 나나다 레이타바 마tam시나 낭기 로나 잘라바고 이마기 베마 이마하부 까리 호이라시게 이마하부 까리 호이라시게 이마기 베마
이마기 말라. ꯀꯞꯂꯤꯕꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯇꯥꯔꯗꯨꯅ ꯃꯍꯩ ꯃꯍꯩ ꯆꯪꯅꯔꯛꯂꯤ꯫ ꯃꯂꯥ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯗ ꯃꯤꯌꯥꯝꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯇꯧꯗꯨꯅ ꯄꯣꯂꯣꯏꯕꯤꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯅꯨꯄꯥ ꯄꯥꯈꯪ ꯃꯌꯥꯝꯗꯨꯁꯨ ꯃꯂꯥꯅ ꯂꯩꯇ꯭ꯔꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯅꯔꯝꯃꯤ ꯑꯃꯗꯤ ꯁꯥꯒꯠꯂꯝꯕ ꯑꯁꯥ ꯄꯨꯝꯕ ꯅꯤꯡꯈꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯕꯅ ꯆꯍꯤ ꯐꯥꯔꯛꯂꯦ꯫ ꯌꯥꯏꯐꯕ ꯃꯪꯒꯣꯜ ꯃꯁꯤꯗ ꯈꯗꯥꯡ ꯃꯦꯠꯂꯒ ꯐꯝꯂꯤ꯫ ꯏꯆꯦ ꯃꯂꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯂꯩꯈꯤꯗꯕꯁꯦ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ꯫ ꯅꯠꯇꯦ, ꯃꯥꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯅꯥꯕ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯔꯝꯗ꯭ꯔꯤꯁꯦ꯫ ꯑꯇꯩꯗ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ꯫ ꯑꯩꯕꯨ ꯏꯆꯦ ꯃꯂꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯈꯜꯂꯒ ꯈꯔ ꯐꯖꯕꯤꯗꯨꯃ ꯀꯣꯏꯔꯁꯤꯔꯅꯦ꯫ ꯏꯆꯦ ꯃꯂꯥꯅꯁꯨ ꯁꯤꯃꯛꯅꯤ ꯍꯥꯏꯔꯝꯕꯗꯣ꯫ ꯏꯆꯦ ꯃꯂꯥ, ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯅꯥꯎꯅ ꯅꯨꯄꯤ ꯀꯣꯏꯕꯁꯦ ꯂꯩꯔꯩꯄꯥꯛꯇ ꯌꯦꯡꯂꯧꯀꯣ꯫ ꯅꯪ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤꯍꯦ꯫